Kangpokpigi mafam ahumda tharamba poppysing yanthatkhre. Manipur leingakna lamdam asida drug amadi mayai kaba chinjaksing maru fangna muthatnabagi pandamda leingakna changsinlakpa War on Drugs 2.0 gi saruk ama oina Kangpokpi district ki mafam marida pak chauna tharamba poppy pambising Kangpokpi district police CRPF forest amadi executive magistrate yauna numit humni chupna poppy pambi yanthatuna manghankhre. Kangpokpi district ki manungda leiba IT road ki akoibasingda leiba langka Bilaizang amadi makuigi mafam singda ekar humfutaruk pak chauna tharamba poppy pambi singadu numit humni changna yanthatuna manghan kibani hairi. Tha asigi tarataret taranipan taramapan fauba mafam aduda kem tauduna poppy pambi singadu yanthatuna manghan kibani. Poppy pambi singadu langkada ekar kun Bilaizangda ekar taranipan amadi makuida ekar kun manga pak chauna tharambani hairi. Logi wangmada drug sungmada sizinariba poppy pambi sing tharambagi damak Kangpokpi District Police na case ama register tawkhre hairi.